Kuki misam mayam Kanto Sabal faoba kumtharaktuna protest toukhre. Maitai sing changba thingliba lanmi gi outpost lansin handuna Kuki gi misam mayam lising amarom Maitai sing na khundariba Imphal West ki Kanto Sabal faoba sangsilaktuna protest toukhre. Housing aki mamangda Kuki sing na protest tawriba mafam adu Maitai gi khul oijargasu miyoi amata leinadraba lanjena khraba mafamni. Laimakhongdagi kumtharakba masing yamlaba Kuki nupa sing aduna army gi outpost lanthokhtuna laklaga makhoi gi hingnanabagi polam sing yohollo Maitai amasung naga sing manaraga lambi thingba tokholu haibana singba tongan ba play card sing paibagi mathakta kholaw kaya su lauki. Kuki gi micham miyam adu mafam adudagi henjinna sangsindanaba masing yamlaba lanmi mayam ama tholaktuna thale. Police personnel kharasu mafam adwaida leiba ui. Masigi sumathakta paumi kangbo amasu Kuki singna sangsilaglibaduga iuda unaba mafam da lei. Kuki gi thaurang adu thingnanaba Maitai gi kangbo su mathang Kanto Sabal lomda sangsilakba uri. Irang tholaktanaba lanmi na kanna honari.